Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Manipuri Human Rights Commission gi kangbu amana Kamjong jila gi sadongkhul da chatuna khunja singa unakhre Rajya gi Social Welfare Vibhag na hairi thaudok amagi inquiry chatharingai da angang singi mari makhong khanghanba yaba maong da pau phongloidabani Pradhan Mantri nangasi Chhattisgarh gi Jagdalpur da lupa koti lising kuntaruk sang na paikhat kadaba tongan ba saukha tharangi project sing jatra hollagani amasung Sib Election Commissioner Rajiv Kumar na lusingba Election Commission of India gi kangbu amana ngasi Telangana da chatuna mikhal gi sem sariba sing yangsingani Manipuri Human Rights Commission gi Chairperson Justice UB Sahana lusingba Commission gi kangbu amana ngarang Kamjong jila gi sadongkhul da chatuna khunja sing amadi khulgi lusingba singa unaduna wari sanakhre New site Chadong Village ki community hall da pangthokpa tharomadu da Kamjong jila gi Deputy Commissioner Rangnamai Rang Peter su sarugyakhi Commission gi Chairperson UB Sahana hai Manipur Human Rights Commission asi miyam gi haksing ngakna bat leiribani miyam na makhoi gi phangpham thokpa haksing phangnabagi damak Commission da laktuna wakat piyu mangna hai haujik thokliba irang asina awaba nanghalaba phurup ani gi miyam ga Commission ga unaduna miyam na thengnariba awaba wari sing tare Rajya sida athuba matamda santi amadi tangdu leitaba phibam puraknaba honabada Commission asina su angamba thodang lauri santi puraknaba honabada phurup ani gi miyam na makhoi gi wakhalon sing phongdokpa mathau tai atopa phurup singa su santi puraknaba honabada asoba daite lobugi tangai fadaba lei Muknariba phurup ani gi marakta nungsinaba puraknaba honabada sadongkhul gi miyam nasu angamba thodang lobiyu haina mahangna appeal tawkhi Rajya gi Social Welfare Vibhag na hairi thaudok amaga mari lenana chathariba judicial procedure natraga inquiry ga mari lenaba pausing media na phongba matamda angang singi mari makhong khanghanba yaba maongda pau phongloidabani masi Juvenile Justice Care and Protection of Children Act 2005 gi makhada thingba thamli Miyamna amadi mari lenaba singna angang singi mari makhong khanganba yaba wafam sing phongdok pidanaba amadi ek na piriba provision sing ngakna chatpinaba Social Welfare Vibhag ki Director Ngangom Utam singna appeal tawrakli Haujik oriba phibam asigi yanglaga sarkarna mahiloisang sing tha asigi manga phawba makhatana suti thadokre Education gi Joint Secretary na thokpa cherolamada hai sarkar gi school sing aided school sing private school sing College sing amadi technical institution sing asidagi hauraga tha asigi manga phawba numit humni suti thare Imphal West Imphal East amadi Bisnupur jila singda ngasi ayuk pung manga dagi nungthil pung manga phawba curfew komthokli adumoinamak Imphal East jila gi District Magistrate nangarang numidang athengda thokhiba hukum amada jila asigi oina Khurai area dadi curfew komthokpa asida yauraroi hairi mafam sing adudi awangda Sawongbung area dagi Khada ayangpali lambida laklaga Pormpat crossing phawba nongpokta Tinsit lambigi top moirang kampu thongdagi laklaga nongsupta lamlong thong phawbagi area asini Kaksing amasung Thoubal jila dana ngasi upung manga dagi numidang wainam pung 6 phawba curfew komthokli Security force na singnaba mafam kyada leptana thiba humbagi thabak chathari Rajya Police ki control room na thadorpa cherolamada hai ngarang su Imphal West Thoubal Bisnupur amasung Churachandpur jila gi tongan ba mafam singda thiba humbagi thabak chathakhi Mahiroi ani hakhi babu yaningda ba phongdoktuna miyam na ngasi su mafam kya da wakat mifam chathari Iril Bung Machahal Women Development Association asinduna mihat asibu yaningda ba phongdoktuna ngasi Iril Bung Kaithel da wakat mifam chathari Amaromda Meghaloi gi Silong da leba Don Bosco Square da ngarang miyoy kayana Haujik Manipur gi irang da leikhidraba mahiroi ani amasung makhoi gi imung manung gi awaba da saruk yabagi thauram ama pangthokre thauram adu Silong Manipuri Students Union amasung All Manipur Students Union ani na punna sinbani thauram du da saruk yakhiba singna Haujik Manipur da hingsa yauna tongan ba sarang na ba phibam kya leiriba si santi oina warishin purakna ba pandamda miyam adu punkhibani hairi Board of Secondary Education Manipur na lawba kumsi sahigi High School Living Certificate Compartmental Parikha gi fall ngasi nungthil lauthoklagani tabiriba pawse akasbani Imphal lagini Pradhan Mantri Narendra Modi na ngasi Chhattisgarh gi Jagdalpur da lupa koti 36 changna paikhat kadaba tongan ba saukha tharangi project sing jatra hollagani Pradhan Mantri na Bastar jila gi
Nagarnar Linkhatkiba NMDC gi Greenfield Steel Plant amasu jati gi miyam da kathokani. Lupa koti lising kunmari jangna paikhatkiba steel plant asina magun leiba steel puthoknaba panam thambatana tana miyoi lising kaya da su thabak piba ngamlagani. Pradhan Mantri na mahaki khongchat asida Jagdalpur Railway Station nauna sengba saganabagi jatra hungani. Raija adugi Antagar Taruki Rail Line su miyam da khusinagani. Amaromda Pradhan Mantri Narendra Modi na ngarang Rajasthan gi Chittorgarh da lupa koti lising taret changna paikhatkadaba tongan ba saukha thorangi project singi jatra hunki. Thoromaduda Pradhan Mantri na lupa koti lising mari changna changna paikhatpa Mahesana Batinda Gurdaspur gas pipeline jati gi miyam da kathokhi. Pradhan Mantri na Chittorgarh Nimus Railway Line amadi Kota Chittorgarh Electrified Railway Line su sangakhi. Masiga loinana Swadesh Darshan Scheme gi makhada Natwara da paikhatpa tourism project amasu sangakhi. Thoromduda wangangbuda Sri Modi na hai Sarkar asina sotharaba lamdam sing chawkharana bahona bada henba mityang changli. Sarkar asina lebak asigi aspirational district sing khangatuna saukha thorang kaya paikhatli. Sarkar na Vibrant Village Program haudoktuna ngamkhaida leriba khulsing chawkharana ba kana honari. Civil Election Commissioner Rajiv Kumar na lusingba Election Commission of India ECI gi kangbu amana ngasi Telangana da satuna Mikhal gi sem sariba sing yengsingani. Miyut kangbu adu ngasi numit yungba matungda Hyderabad ta thungani. Makhoina raija duda numit humni leiduna tongan ba rajniti dol sing miyoi sing amasung enforcement agency sing gi miyoi sing ga su unagani. Mikhal gi sem sariba sing gi matangda district collector sing amasung SP sing na ECI gi kangbu adu da ko powerol pigani. Kangbu adu na sweep exhibition yengbaga loinana tongan ba sweep ki thorom sing da su saruk yagani. Khongchat adugi aroiba numita makhoina raija gi chief secretary amasung DGP ga unagani. Panbayai Telangana Vidhan Sabha Mikhal sahi asi loisilakpada pangthokani. Kendra gi Science and Technology gi Rajya Mantri Dr. Jitendra Singh na hairi space research ta Bharat ki mingchat nongma gi hengelakli amasung malem gi space elite singa Bharat ka lamba taunari. New Delhi da ngarang pangthokpa ISRO gi scientist sing butaram na upagi tharom amada wangang laduna Sri Jitendra na hai ISRO asi malem gi manungda singthaningai oba space agency ama oirakli. US amasung Russia na chingba lebak sing ngasidi Bharat ka space ki lamda khusamna na thabak tawmina ningbagi apamba phongdorakli. Numir humni sathagadaba Grand Gandhi Jayanti Exhibition Aizol gi Raj Bhavan da leiba circular lawn da ngarang dagi haukre. Exhibition adu da Rajapal Dr. Hari Babu Kambapati na lusingduna Mahatma Gandhi gi mafamda ikai khumna bodki. Thoromdu da Rajapal na hai Mahatma Gandhi gi wakhalon sing de yumpham oiduna raija du gi khurhai basing na puthokpa polam sing miyam da ningthina uthokpa ngamnaba exhibition asi pangthokpani. Exhibition asi da handloom handicrafts amasung khadi gi yauna punna stall yangkhaini thoi hangli. Bihar, Jharkhand, Odisha amasung Chhattisgarh da ngasi akanba nongchuraba yai haina Met Department na hairi. Manipur, Assam, Meghalaya, Nagaland, Mizoram, Tripura amasung Arunachal Pradesh da su lakliba numit humni asigi manungda akanba nongchuraba yai hairi. Hangzhou Asian Games ki tarani suba numita ngasi Bharatna canoeing masana da sanjangi takman ama phangkhre. Meter lising amagi canoeing masana da Bharat ki Arjun Singh amasung Sunil Singh Salamna sanjangi takman adu phangkhibani. Masi tharaga Bharatna sanagi takman tarahumdoi lupagi kunmari amasung sanjangi kunmari punna takman humpumathoi phangduna mari subada leiri. Ngasi tarani chanmanumita 110 meter hurdles, discus throw, pole vault amasung javelin throw da Bharat ki athletes singi haising basing utkani. Aroibada maroiba paw amukhanna. Manipur Human Rights Commission ki kangbu amana Kamjong Jilla gi Chadong khulda chatuna khunja singa unakhre. Raija gi Social Welfare Vibhag na hairi thawdok amagi inquiry satharingai da angang singi mari makhong khanghanba yaba maongda paw phongloidabani. Pradhan Mantri na ngasi Chhattisgarh gi Jagdalpur da lupa koti lising kuntaruk sang na paikhatkadaba tongan ba saukha tharangi project sing jatra hullagani. Amasung Chief Election Commissioner Rajiv Kumar na lusingba Election Commission of India gi kangbu amana ngasi Telangana da satuna Mikhal gi sem sariba sing yengsingani. Paw loijare.